अहानबा मकदा चैनल सिगे माइके दिगे मैम पुनम अपतराम ओक्चबगा लोइना कोगनोन खुरुमजरी अमदी ngasi phongkiba pauche singdigi maroiba headline sing amadi maroiba pausing puduna lakjari tabisi chingburoi tamburoi ani gi kaifadraba mari punna ningsing minaduna chahi asigi mera ho chongba pangthokre BJP gi MLA singna punna Delhi da mifam pangthokre JJM gi matang da MP Bimol Akoijam High Court ta PIL thakre hauzik maroiba pau tabisi Chingburoi tamburoi ani gi kaifadraba mari punna ningsing minaduna chahi asigi mera ho chongba pangthokre Mehaurol dagi lamdam masida khundaminaraklaba chingburoi tamburoi gi marakta lainarakliba kaifadraba mari adu punna ningsing minaduna state asina ngasi state ki thakta mera ho chongba 2025 pangthokre State level organizing committee on Mera Ho Chongba 2025 na sinduna lamdam asigi ching amadi tamda tariba tongan ba furup kaya na punsinduna saruk yaduna pangthokhiba yamna mapung faraba kumai asi Rajya Sabha gi MP Ningthau sana jawalai sembana chief guest oina saruk yaki masi ayuk sana jawalai sembana luchingduna sana konung gi thomi yauna chingburoi tamburoi gi miyoi lising kya na sana konung dagi Kangla tamna chatuna Kangla Uttaragi Kengkhong tamba Mentongba amadi Mera thaumai yungbagi kaifadana chatharakpa thauram sing pangthoki Thauram gi makha chatharakpa oina nungthil gi matamda chingburoi tamburoi gi pot lanaba amadi cultural program sing pangthoki loina Manipur gi Maharaja gi hana gi secretary thokchom ibem hal sing khonglei hanba AH Wungnang yo Jimik Mera Ho Chongba Awards 2025 piduni kai khumna basu utki ngasi gi thoram adu da chief guest ki warol period na sana jawala semna hai Manipur khundaminari chingburoi tamburoi singya punba matta oiba saktam asi Mera Ho Chongba kumai asina semgat lakhibani nongda lairen pakhang bagi hakdak tagi hauna leptana kumai asi pangthorakli kumai asi gi chingburoi tamburoi gimmari asi talandana session hanbagal thamduna lakli ekhoina kumai asigi nunggi ichel asi khangna pangthok minabaga loina haurak liba mirol da su masigi ichel asi khanga lamba wari libi ba mathau tai tungda lakadaba mirol da su kumai asi kaifadana mathang charol surol kaya da leptana pangthok hauna ba lambi yatlam gadabani sana kunungda Mera Ho Chongba kumai asi adumak pangthok laga lai adubu sel thongi phebam Natai chadabana yamna wana di pangthoki mamai thangda haukiba ing 2017 da BJP gi nongthongbam birena luchingba ahanba government asi lakpa matamda Mera Ho Chongba gi thoram asi state ki thakta pangthokpa haurakkhibani masidagi kumai asi hena mapung fana amadi chawna pangthoknarakli Manipur gi hapunba amata boiba saktam asi kaihandana thambada kumai asina lawriba warolbu government masak khangbirakpani haina lawi masigi damak government Maru oina masida achoba thodang lokhiba hanagi chief minister nongthongbam biren musu thagat ningi haike sana jawba laisembana makha takhibada malem gi tongan bu kumai kya leiri kumai pungmak akaknaba lining furup natraga kanglok amada yumpham oiba ngaktani ekoi gi Mera Ho Chongba gi hairiba kumai asidi topani kumai asi furup kanglok amadi lining gi khenaba khaidana amatta Oina mapung saruk yaminadun apunba kumai amakhaknei khwaidagi hana diverse oiba kumai asi malem gi mafam amatta da leiramoi haina singtharaduna Manipur gi apunba saktam asi ngaktuna thamnaba kumai asi hena chawkhatnaba amari tungi mirol da khangalamnaba lambi ekhoi punna yatminasi haina susana zawuna fongdokhi tharamasi nungi warol piriduna organizing committee member Masnam Sibadata luwang hai chahi lising manga helaba puwari leijaba lamdam asi tongan ba yellow furup chingburoi tamburoi pullaga nga khibani amadi semgat minara khibani mahaurol dagi leraklaba chingburoi tamburoi gi mari asi kaidawnungda tatpa yaroi tadhan danaba su hotnaga dabani ekhoina ngaklak khiba amadi ekhoina semlak khiba lamdam asi makha tana punna ngakmin nagadabani lamdam sigi apunba amatta oiba saktam asi karigumba phibam amatta da kahel loidabani Masigi wakalon asi Mera Ho Chongba kumai asigi nungi oiba ichelni kumai asi pangthok minanaba asina na hauna na chingburoi tamburoi gi mari bu naksin
hannabani ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯅꯕ ꯋꯥꯁꯛ ꯂꯧꯃꯤꯟꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯥꯔꯠ ꯑꯦꯟड ꯀꯜꯆꯔꯒꯤ ꯀꯃꯤꯁꯅꯔ ꯇꯤ.ꯑꯩꯆ. ꯒ꯭ꯌꯥꯟ ꯄ꯭ꯔꯀꯥꯁ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄꯥꯎꯅꯝ ꯒꯨꯅꯦꯟꯗ꯭ꯔꯣ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯁ ꯁꯔꯗꯥ ꯗꯦꯕꯤ ꯑꯃꯗꯤ ꯑꯇꯩ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯈꯨꯜꯁꯤꯡꯗꯒꯤ ꯂꯥꯛꯄ ꯚꯤꯂꯦꯖ ꯆꯤꯞꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯆꯤꯡꯒꯤ ꯀꯜꯆꯔꯦꯜ ꯒ꯭ꯔꯨꯞ 13 ꯑꯃꯗꯤ ꯇꯝꯒꯤ ꯀꯜꯆꯔꯦꯜ ꯒ꯭ꯔꯨꯞ 2ꯅ ꯐꯖꯔꯕ ꯅꯥꯠꯀꯤ ꯖꯒꯣꯏ ꯏꯁꯩ ꯀꯌꯥ ꯎꯠꯈꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯠꯁꯤꯡꯗꯒꯤ ꯂꯥꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯥꯏꯁꯤꯡꯗꯒꯤ ꯂꯥꯛꯄ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯇꯅ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯑꯣꯏꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯤꯖꯦꯄꯤ MLAꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯄꯨꯟꯅ ꯗꯦꯜꯂꯤꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯉꯁꯤ ꯑꯌꯨꯛ ꯅꯩ ꯗꯦꯜꯂꯤꯗ ꯂꯩꯕ SP ꯃꯥꯔꯛꯀꯤ ꯃꯅꯤꯄꯨꯔ ꯚꯥꯕꯟꯗ BJP MLAꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯍꯥꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯌꯥꯔꯝꯗ꯭ꯔꯕ BJPꯒꯤ MLAꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯈꯟꯅ ꯅꯩꯅꯈꯤ ꯍꯥꯏꯔꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯑꯦꯛꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯧꯆꯣꯝ ꯁꯩꯗ꯭ꯔꯕꯗ MLA ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯤꯜꯗꯣ ꯊꯧꯅꯥꯎꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔ ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯏꯕꯣꯝꯆꯥ RK ꯏꯃꯣ ꯍꯩꯈꯥꯝ ꯗꯤꯡꯒꯣ ꯗꯥꯛꯇꯔ ꯁꯄꯝ ꯔꯟꯖꯟ ꯁꯄꯝ ꯀꯨꯟꯖꯀꯦꯁꯣꯔ ꯀꯦꯕ ꯀꯔꯥꯝ ꯁ꯭ꯌꯥꯝ ꯀꯣꯟꯊꯧꯖꯝ ꯒꯣꯕꯤꯟꯗꯥꯁ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯁꯤꯡ ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁꯣꯔ KH ꯔꯘꯨꯃꯅꯤ S. ꯄꯦꯝꯆꯟꯗ꯭ꯔ ꯗꯥꯛꯇꯔ ꯎꯁꯝ ꯗꯦꯕꯦꯟ HS ꯑꯣꯜꯗꯤꯁ ꯗꯤꯡꯒꯥꯏ ꯂꯨꯡꯒꯥꯡꯃꯩ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠ KH ꯖꯣꯏꯀꯤꯁꯟ ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯁꯪꯒꯣꯜꯁꯦꯟ KB ꯀꯣꯡꯈꯥꯝ ꯔꯦꯕꯤꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯄꯥꯎꯅꯝ ꯕ꯭ꯔꯣꯖꯦꯟ ꯌꯥꯎꯈꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ MLA ꯊꯣꯛꯆꯣꯝ ꯔꯥꯙꯦꯁ꯭ꯌꯥꯝ ꯑꯃꯗꯤ ꯑꯁꯥꯎꯎꯗꯤꯟ ꯗꯥꯛꯇꯔ ꯌꯨꯅꯥꯝ ꯔꯥꯙꯦꯁ꯭ꯌꯥꯝ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯥꯖꯦꯟ ꯃꯁꯥꯒꯤ ꯃꯔꯅꯥꯏ ꯑꯣꯏꯕ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕ ꯃꯔꯝꯅ ꯗꯦꯜꯂꯤ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ BJPꯒꯤ MLAꯁꯤꯡ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯗꯨꯅ SP ꯃꯥꯔꯛꯇ ꯂꯩꯕ ꯃꯅꯤꯄꯨꯔ ꯚꯥꯕꯟꯗ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ BJP MLAꯁꯤꯡꯅ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯨꯟꯕ ꯉꯝꯈꯤꯗ꯭ꯔꯕ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ MLA ꯄꯨꯝꯅꯃꯛ ꯁꯔꯨꯛ ꯌꯥꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯈꯤ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯂꯩꯕ ꯑꯁꯤꯕꯨ ꯁꯦꯟꯇꯔꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯇꯛꯁꯤꯟꯅꯕ ꯍꯥꯏꯅ ꯌꯥꯅꯈꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ BJPꯒꯤ MLAꯁꯤꯡ ꯑꯁꯤ ꯃꯩꯇꯩꯒꯤ MLA ꯈꯛ ꯅꯠꯇꯅ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ BJP MLAꯁꯤꯡꯁꯨ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯆꯨꯝꯂꯕ ꯋꯥꯐꯝꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯀꯨꯀꯤ ꯐꯨꯔꯨꯞꯁꯨ ꯇꯉꯥꯏ ꯐꯗꯅ ꯌꯥꯎꯐꯝ ꯊꯣꯛꯄ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯇꯉꯥꯏ ꯐꯗꯅ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯗ ꯄꯨꯟꯁꯤꯜꯂꯛꯂꯤꯕ MLAꯁꯤꯡꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯊꯥꯖꯕ ꯂꯩ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ JJM ꯖꯟ ꯖꯤꯕꯟ ꯃꯤꯁꯟꯒꯤ ꯃꯇꯥꯡꯗ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏ ꯀꯣꯔꯠꯇ PIL ꯊꯥꯈ꯭ꯔꯦ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯄ ꯄꯥꯎꯗꯝ ꯈꯔ ꯊꯝꯖꯒꯦ ꯇꯥꯕꯤꯁꯤ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ JJM ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯆꯧꯕ ꯁ꯭ꯀꯦꯝ ꯑꯃ ꯑꯣꯏꯔꯦ ꯃꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯕꯨ ꯊꯛꯅꯕ ꯏꯁꯤꯡ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈꯤ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯇ ꯉꯁꯤ PIL 2 ꯊꯥꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯀꯩꯁꯥꯝꯊꯣꯡꯗ ꯂꯩꯕ MP ꯕꯤꯃꯣꯜꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ MP ꯑꯁꯤꯅ ꯍꯥꯏ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯍꯥꯏꯕ ꯑꯁꯤ
right to life ni masi mipum khuding makta fangpham thokpani adubu toti ising asi yumthong khuding makta fangdri maram adun thaknaba ising asi miyam da paktak nana lairaga sijanari mahakna hai har gar jal gi makhada miyam da toti ising fanganaba semkhre haina list thokraba semlam dabagi case khara thoklakle masigi matangda mahakna parliament Puthoki wahang asigi pakhum oina ing 2019 gi August 15 gi mamangda Manipur gi yumthong lising kuntaruk ta ising piraga lay adubu JJM lakpadagi yumthong lak ahum ga lising kuntra homdoi amaga su ising pire Manipur gi oina khungang gi toti ising phanglaba apunba yumthong asi lak ahum 0.59 oiduna chada 79.59 ising phangle haiki Mission asi paikhalakpa apunba senfam lupa koti lising amaga chani kunithoi changadaba the center na lupa koti lising amaga humdraga nipan point humdraga marfu nithoi amadi state government na lupa koti chamaga kunipan puthoi hairi mahak na hai data asigi matung ina mahak masamak na state asigi khungang sing the field visit chatuna haktheng nana yengsin khiba matamda toti ising asi paktak nana samlamdre masi Manipur gi oina yamna chawba koti lising amaga chani ga kunithoi gi scam ne miyam gi ming sin aduna scam tawba asi yama laibak thibini miyam gi ming asi season aduna kanagumba khara na sel asi haina thokrabra haiba gi chingnaba lai haina makhata na panki Bimol na makhata na hai mahak nacho phubla kyam gai pachoi na chingba khungang tra nithoi rom chatuna yengsilubada yumthong amadagi mi ahum mari ming pisal lambasu thengna rakhi anauba Manipur ama purake hairabadi isingda karbar tawam thokte Village Water and Sanitation Committee gi member sing fawba tuti ising fanghalle hairiba asi khangdabagi mawongda ulakli Amaramda mahak na hai toti ising samlamlaba matung text lawda akaiba karisu leite adubu maduna tana toti ising samnabagi committee da pigidaba sel adu nataba toti samdringai sel lawkhre haibagi wafam kaya amasu miyamna fongdok narakle hiram asigi matangda thijinnaba amadi yumthong khuding thaknaba ising phanghanbiu haina Manipur High Court ta PIL amang asi thakre amaromda Bimol hai miyam tanbe mafamda afaba aruba thaknaba ising fanghannaba community water plan gi khilli Inner Manipur Parliament ki constituency ki manung chana lairiba kaithel tara tare ta ahanba tangka ke oina water plan tara nithoi asi khille masida natan laifam ahum da su water plan asi khille amadi school ahum da su pikre water plan asidagi ising asaba ayingba amadi normal oba ising fangani makhata na anisuba phase da mitin ba mafam sing da water plan sing asi khinkhigani water plan asi da pung amma da ising liter chamaga marfu puthoi khongthang asina ising bottle season aba hanthanduna plastic pollution dagi phangani water plan asi miyam su isa makini khana season nabiu haina su mahakna makhata na appeal tawki pawgi mifam asigi mangoi nana khwairambal ima kaithel ahum da Dr. MP angomsa Bimol Akoijam na community water plan RO ahum khinduna kaithel phambi ima kaithel singda khusun nakhi masigi mari lainana ima ibel singna afaba ising thakpa fangana ba amadi plastic ki ising bottle lairaga thakpa hanthabaga loinana bottle sing asi handana ba plastic ki pollution asi hanthana ba ge pandam da community water plan asi khinkhibani masi miyam na luna na amadi isagi lanmakni khan sizinabiu haina su Bimol na appeal tawki thoram adu da Imphal West ki DC Mayang Lambam Raj Kumar amadi IMC Assistant Municipal Commissioner T.H. Ning Tamba Maitei Susaruk Yaki Panbe Yabadi MP Bimol na mahaki Local Area Development Fund dagi makhada ngasi phawr tongan ba mafam kyamarum da community water plan kya linkhat khre MP in community water plan thamkhiba mafam sing adudi Kwakathel Bazar Bisnupur Bazar Morang Kaithel Ibudau Thangjing Leikol Kwakta Kaithel Samro Kaithel Wangoi Kaithel Mayang Imphal Kaithel Govindaji Temple Lining Thok Sanamahi Temple Lamlong Kaithel Sekmai Kaithel Jairipo Kaithel Thawal Kaithel
Ima Kaithel, How Kaithen, Lilong Kaithen, Sinjam Kaithel, Ibotonsna, Girls Higher Secondary School, Tampasna, Girls Higher Secondary School, Amasung GP Women College ne. Masini ngasi nongmagi maroiba headline sing amadi maroiba pausing tabiriba sing channel sibu nungsi biduna like amadi share subscribe to biduna channel sigi puning thagot pila mo haibaga loina na ngasi damakadi matang sida tension jari.